ꯅꯨꯡꯁꯤꯕꯒꯤ ꯂꯥꯟ ꯁꯣꯛꯅꯔꯤ ꯊꯃꯣꯏ ꯃꯈꯜ ꯑꯅꯤ ꯃꯥꯏꯊꯤꯕ ꯑꯃꯗꯤ ꯅꯪꯒꯗꯧꯔꯤ ꯇꯁꯦꯡꯅ ꯃꯥꯏꯊꯤꯕ ꯑꯣꯏꯒꯗꯧꯔꯤꯕ꯭ꯔꯥ ꯑꯣꯏꯔꯣꯏ ꯃꯥꯏꯊꯤꯔꯕꯁꯨ ꯂꯦꯞꯂꯗꯨꯅ ꯂꯩꯒꯅꯤ ꯏꯆꯥꯒꯤ ꯅꯨꯡꯁꯤꯕꯗꯤ ꯃꯒꯨꯟ ꯍꯦꯟꯅ ꯍꯦꯟꯒꯠꯇꯨꯅ ꯏꯆꯥꯒꯤꯗꯃꯛ ꯍꯦꯟꯅ ꯊꯧꯅꯥ ꯐꯅ ꯂꯦꯞꯀꯅꯤ ꯊꯋꯥꯏꯅ ꯍꯛꯆꯥꯡꯗꯒꯤ ꯄꯣꯊꯥꯗꯨꯅ ꯌꯥꯇꯥꯗ꯭ꯔꯤ ꯐꯥꯎꯕ ꯀꯦꯕ ꯃꯥꯒꯤ ꯑꯈꯥꯕ ꯃꯇꯧꯕꯨ ꯃꯥꯒꯤ ꯏꯕꯦꯝꯃꯒꯤ ꯅꯣꯟꯖꯕ ꯃꯇꯧꯗ ꯃꯥ ꯃꯈꯥ ꯇꯥꯅ ꯂꯦꯞꯇꯨꯅ ꯂꯩꯕ ꯉꯝꯈꯤꯗꯦ ꯃꯥꯒꯤ ꯏꯕꯦꯝꯃ ꯑꯃꯗꯤ ꯃꯆꯥꯒꯤ ꯑꯃꯗꯤ ꯃꯥꯒꯤ ꯃꯣꯏꯔꯥꯡꯒꯤꯗꯃꯛ ꯃꯥ ꯆꯪꯂꯩꯒꯤ ꯄꯥꯈꯣꯜꯂꯣꯟ ꯑꯣꯏꯅ ꯈꯨꯃꯟ ꯃꯥꯏꯀꯩ ꯄꯥꯡꯂꯒꯦ ꯍꯥꯏꯅ ꯂꯦꯞꯂꯦ ꯊꯃꯣꯏ ꯑꯗꯨꯗꯤ ꯄꯨꯕ ꯉꯝꯗ ꯄꯦꯟꯖꯗ꯭ꯔꯦ ꯑꯗꯨꯕꯨ ꯃꯍꯥꯛꯁꯨ ꯃꯥꯒꯤ ꯏ ꯃꯔꯤꯕꯨ ꯂꯨꯝꯅ ꯅꯤꯡꯖꯕ ꯃꯣꯏꯔꯥꯡ ꯂꯥꯛꯄꯅꯤ ꯃꯁꯥꯒꯤ ꯑꯅꯤꯡꯕꯗꯨ ꯅꯝꯁꯤꯟꯗꯨꯅ ꯃꯤꯒꯤ ꯃꯈꯣꯡ ꯃꯌꯥꯗ ꯇꯨꯔꯗꯨꯅ ꯄꯦꯟꯗ ꯀꯣꯜꯂꯤꯕꯤ ꯀꯅꯥ ꯂꯩꯖꯗꯕ ꯃꯤꯁꯛ ꯑꯃꯒꯨꯝ ꯀꯞꯂꯗꯨꯅ ꯃꯥꯒꯤ ꯑꯃꯗꯤ ꯃꯆꯥꯒꯤ ꯄꯨꯟꯁꯤꯕꯨ ꯅꯤꯔꯤꯕ ꯃꯇꯧ ꯑꯗꯨꯗ ꯀꯦꯕ ꯑꯅꯝ ꯀꯟꯗꯨꯅ ꯂꯦꯞꯇꯨꯅ ꯂꯩꯕ ꯉꯝꯗ꯭ꯔꯦ ꯏꯔꯨꯂꯤ ꯃꯥꯒꯤ ꯋꯥꯗꯨ ꯆꯪꯂꯩ ꯂꯥꯛꯄ ꯑꯃꯗꯤ ꯇꯣꯟꯗꯣꯟꯅ ꯊꯨꯡꯍꯜꯂꯕꯗ ꯃꯄꯨꯔꯣꯏꯕ ꯀꯦꯕ ꯃꯤꯒꯤ ꯃꯈꯥ ꯊꯥꯗꯨꯅ ꯊꯕꯛ ꯇꯧꯕ ꯇꯥꯕꯅꯤ ꯀꯦꯕ ꯂꯩꯕꯥꯛ ꯑꯗꯨꯗ ꯈꯨꯔꯨꯛ ꯈꯨꯗꯛ ꯁꯥꯗꯨꯅ ꯂꯩ ꯑꯊꯧꯕ ꯇꯞꯅ ꯑꯩꯕꯨ ꯂꯥꯟꯅ ꯂꯧꯒꯅꯨ ꯂꯥꯛꯄ ꯑꯩꯁꯨ ꯑꯩꯒꯤ ꯇꯧꯗ꯭ꯔꯕ ꯌꯥꯗ꯭ꯔꯕ ꯏꯊꯧ ꯑꯃ ꯑꯣꯏꯔꯔꯦ ꯀꯦꯕ ꯌꯥꯝ ꯍꯩꯅꯤꯡꯗꯅ ꯆꯤꯟꯕꯥꯜꯗꯨ ꯆꯤꯡꯈꯠꯇꯨꯅ ꯅꯣꯛꯏ ꯏꯔꯨꯂꯤ ꯋꯥ ꯋꯥ ꯀꯞꯂꯤ ꯃꯆꯥꯕꯨ ꯃꯊꯥꯗ ꯄꯝꯗꯨꯅ ꯃꯤꯄꯥꯏꯅ ꯃꯆꯥꯕꯨ ꯊꯦꯝꯖꯤꯟꯕꯤ ꯑꯊꯧꯕ ꯀꯦꯕꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯈꯨꯠꯅ ꯄꯥꯏꯔꯤꯕ ꯊꯥꯡꯗꯨ ꯀꯦꯕꯗ ꯁꯤꯟꯅꯔꯛꯏ ꯁꯤ ꯃꯁꯤꯅ ꯅꯪꯒꯤ ꯈꯨꯠꯂꯥꯏ ꯑꯣꯏꯗꯨꯅ ꯅꯊꯧ ꯄꯥꯡꯊꯣꯔꯣ ꯀꯦꯕ ꯐꯝꯂꯝꯕꯗꯒꯤ ꯋꯥꯅ ꯍꯧꯒꯠꯇꯨꯅ ꯑꯊꯧꯕꯗ ꯌꯦꯡ ꯇꯞꯂꯞ ꯍꯥꯏꯔꯛꯏ ꯑꯩꯅ ꯐꯝꯗꯒꯤ ꯅꯪꯒꯤꯕ ꯄꯣꯠꯁꯛ ꯑꯃꯠꯇ ꯄꯨꯔꯣꯏ ꯅꯪꯒꯨꯝꯅ ꯃꯤꯄꯨꯝ ꯈꯨꯗꯤꯡ ꯃꯤꯀꯤ ꯊꯤꯅꯤ ꯍꯥꯏꯅ ꯈꯟꯒꯅꯨ ꯑꯊꯧꯕ ꯊꯥꯡꯒꯠꯂꯨꯕ ꯃꯈꯨꯠ ꯑꯗꯨ ꯃꯆꯤ ꯂꯦꯡꯗ ꯃꯗꯣꯝ ꯄꯥꯏꯔꯤꯕ ꯊꯥꯡ ꯑꯗꯨꯗ ꯌꯦꯡꯖꯩ ꯀꯦꯕ ꯏꯔꯨꯂꯤꯗ ꯂꯩꯁꯤꯟꯗꯨꯅ ꯌꯦꯡꯂꯛꯏ ꯏꯔꯨꯂꯤ ꯃꯄꯨꯔꯣꯏꯕꯗ ꯇꯊꯛ ꯌꯦꯡꯖꯔꯛꯏ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯠꯅꯅꯕ ꯂꯦꯞꯂꯤꯕ ꯈꯣꯡꯐꯝ ꯑꯗꯨ ꯌꯦꯡꯂꯛꯏ ꯑꯗꯨꯕꯨ ꯇꯨꯃꯤꯟꯅ ꯂꯦꯞꯂꯝꯕꯤ ꯇꯣꯟꯗꯣꯟꯅ ꯏꯔꯨꯂꯤꯕꯨ ꯈꯥꯝꯗꯨꯅ ꯏꯔꯨꯂꯤ ꯑꯉꯥꯡ ꯑꯗꯨ ꯏꯪꯒꯅꯤ ꯑꯩ ꯐꯤ ꯂꯧꯔꯨꯈꯤꯒꯦ ꯌꯦꯠꯁꯤꯟꯕꯤꯈꯣ ꯀꯦꯕ ꯏꯔꯨꯂꯤ ꯑꯃꯗꯤ ꯃꯆꯥꯒꯤ ꯐꯤꯕꯝ ꯑꯗꯨꯕꯨ ꯌꯦꯡꯂꯛꯏ ꯏꯔꯨꯂꯤ ꯃꯁꯥꯗ ꯏꯜꯂꯝꯕ ꯏꯅꯐꯤ ꯌꯥꯎꯗ꯭ꯔꯦ ꯆꯤꯡꯈꯠꯇꯨꯅ ꯁꯦꯠꯂꯤꯕ ꯃꯣꯠꯂꯕ ꯃꯌꯦꯛ ꯅꯥꯏꯕꯤ ꯐꯅꯦꯛ ꯑꯗꯨꯒ ꯑꯉꯥꯡ ꯄꯝꯂꯤꯕ ꯃꯇꯧ ꯑꯗꯨ ꯌꯦꯡꯕꯗ ꯊꯣꯏꯅ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯇꯣꯟꯗꯣꯟ ꯄꯟꯊꯗꯦ ꯀꯥ ꯑꯗꯨꯗꯒꯤ ꯊꯨꯅ ꯊꯣꯛꯈꯤꯗꯨꯅ ꯐꯤ ꯑꯅꯤ ꯄꯨꯔꯛꯇꯨꯅ ꯄꯤꯔꯛꯏ ꯆꯪꯁꯤꯟꯗꯨꯅ ꯏꯟꯁꯤꯟꯕꯤ ꯑꯉꯥꯡ ꯑꯗꯨꯕꯨ ꯏꯔꯨꯂꯤꯒꯤ ꯃꯊꯥꯗ ꯀꯣꯟꯁꯤꯜꯍꯟꯗꯨꯅ ꯁꯦꯝꯖꯤꯟꯕꯤ ꯏꯔꯨꯂꯤ ꯑꯃꯗꯤ ꯃꯆꯥ ꯊꯣꯏꯕꯤꯕꯨ ꯇꯣꯟꯗꯣꯟꯅ ꯊꯤꯟꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯤ ꯑꯗꯨꯕꯨ ꯀꯦꯕꯅ ꯌꯥꯗ꯭ꯔꯕꯗ ꯇꯣꯟꯗꯣꯟ ꯈꯥꯝꯂꯨꯗ꯭ꯔꯦ ꯄꯟꯊꯗꯦ ꯃꯈꯣꯏꯁꯨ ꯁꯒꯣꯜꯗꯨ ꯀꯥꯔꯒ ꯊꯨꯅ ꯊꯧꯕ ꯍꯧꯈꯤ ꯀꯦꯕꯅ ꯃꯥꯒꯤ ꯃꯈ꯭ꯋꯥꯡꯗꯒꯤ ꯃꯅꯤꯡꯗ ꯐꯝꯂꯤꯕꯤ ꯃꯃꯥ ꯃꯆꯥꯕꯨ ꯐꯤ ꯑꯗꯨꯅ ꯀꯤꯁꯤꯜꯂꯤ ꯏꯔꯨꯂꯤꯕꯨ ꯐꯥꯗꯨꯅ ꯊꯝꯅꯤꯡꯕꯅꯤ ꯈꯨꯃꯟ ꯂꯥꯛꯄꯒꯤ ꯆꯞ ꯆꯥꯕ ꯈꯪꯗ꯭ꯔꯤ ꯐꯥꯎꯕ ꯑꯗꯨꯕꯨ ꯑꯊꯧꯕ ꯃꯗꯨꯃꯁꯨ ꯀꯦꯕꯅ ꯃꯥꯕꯨ ꯑꯗꯨꯛ ꯍꯟꯊꯅ ꯃꯤꯀꯤꯊꯤ ꯑꯣꯏꯅ ꯉꯥꯡꯂꯤꯕ ꯃꯇꯧ ꯑꯗꯨꯗ ꯃꯥ ꯍꯥꯏꯕ ꯉꯝꯈꯤꯗꯦ ꯑꯗꯨꯕꯨ ꯌꯥꯗ꯭ꯔꯤ ꯇꯁꯦꯡꯅ ꯊꯥꯗꯣꯛꯈꯤꯕ ꯃꯥꯒꯤꯁꯨ ꯃꯆꯥ ꯏꯕꯨꯡꯉꯣ ꯃꯐꯝꯗꯒꯤ ꯂꯥꯞꯇꯨꯅ ꯂꯩꯔꯤꯕꯅ ꯆꯠꯈ꯭ꯔꯤꯕ ꯑꯅꯤ ꯑꯗꯨꯒꯤ ꯃꯥꯏꯀꯩ ꯌꯦꯡꯍꯟꯗꯨꯅ ꯂꯥꯞꯇꯛꯅ ꯃꯇꯨꯡ ꯏꯟꯅꯗꯨꯅ ꯁꯦꯟꯅꯅꯕ ꯆꯪꯂꯩꯒꯤ ꯄꯤꯕꯥꯛ ꯀꯨꯟꯂꯣꯝ ꯊꯨꯅ ꯇꯥꯟꯅꯍꯟꯈꯤꯕꯅꯤ ꯁꯒꯣꯜꯒꯤ ꯈꯣꯡꯊꯥꯡ ꯑꯗꯨꯅ ꯃꯁꯥꯗ ꯐꯥꯎꯔꯤꯕꯗꯨꯒ ꯂꯣꯏꯅꯅ ꯄꯦꯟꯗꯕ ꯋꯥꯃꯩꯒꯨꯝ ꯆꯥꯛꯂꯕ ꯊꯃꯣꯏ ꯑꯗꯨꯗꯒꯤ ꯃꯤꯠꯂꯨꯗ ꯐꯥꯎꯗꯨꯅ ꯆꯦꯜꯂꯛꯄ ꯄꯤꯔꯥꯡꯁꯨ ꯇꯟꯊꯥ ꯅꯥꯏꯅ ꯁꯤꯟꯊꯔꯤ ꯑꯗꯨꯕꯨ ꯃꯥꯁꯨ ꯀꯦꯕꯅꯤ ꯃꯤꯅ ꯍꯥꯏꯕ ꯈꯨꯗꯣꯝꯕꯤꯅ ꯊꯤꯟꯕ ꯈꯨꯗꯤꯡꯃꯛ ꯍꯦꯛꯇ ꯂꯥꯏꯅ ꯆꯠꯀꯗꯧꯕ ꯃꯣꯏꯔꯥꯡ ꯂꯥꯛꯄ ꯅꯠꯇꯦ ꯈꯨꯃꯟ ꯃꯥꯏꯀꯩ ꯄꯥꯡꯂꯛꯄ ꯈꯣꯡꯆꯠ ꯑꯗꯨ ꯈꯖꯤꯛ ꯊꯩꯗꯣꯛꯂꯒ ꯃꯥꯒꯤ ꯃꯣꯏꯔꯥꯡꯂꯣꯝꯗ ꯁꯠ ꯍꯥꯏꯖꯤꯜꯂꯛꯏ ꯄꯟꯊꯗꯦ ꯁꯪꯒꯥꯏ ꯊꯨꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯆꯥ ꯏꯕꯦꯝꯃ ꯑꯅꯤ ꯑꯗꯨꯒꯤ ꯃꯥꯏꯀꯩ ꯊꯤꯔꯛꯏ ꯏꯃꯨꯡꯗ ꯊꯨꯅ ꯆꯪꯂꯛꯇꯨꯅ ꯃꯆꯥ ꯏꯕꯦꯝꯃ ꯑꯅꯤꯕꯨ ꯊꯤꯔꯛꯏ ꯀꯦꯕꯒꯤ ꯃꯃꯥ ꯑꯇꯣꯝꯕꯤ ꯂꯩꯍꯥꯎꯗꯨ ꯏꯃꯨꯡ ꯑꯗꯨꯗ ꯃꯆꯥ ꯏꯕꯦꯝꯃ ꯑꯍꯜ ꯏꯃꯥꯏꯔꯦꯝꯕꯤ ꯀꯣꯟꯗꯨꯅ ꯑꯃꯗꯤ ꯃꯊꯥꯗꯅ ꯀꯦꯕ ꯑꯃꯗꯤ ꯏꯔꯨꯂꯤꯅ ꯃꯤꯌꯥꯝꯗꯒꯤ ꯂꯣꯠꯂꯤꯕ ꯃꯔꯨ ꯑꯣꯏꯅ ꯃꯃꯥ ꯑꯇꯣꯝꯕꯤ ꯃꯥꯕꯨ ꯀꯤꯕꯗꯒꯤ ꯂꯣꯠꯇꯨꯅ ꯊꯝꯂꯤꯕꯤ ꯑꯉꯥꯡ ꯃꯆꯥ ꯇꯣꯝꯕꯤ ꯐꯩꯕꯣꯛꯇꯨꯁꯨ ꯀꯣꯜꯂꯗꯨꯅ ꯃꯥꯕꯨ ꯁꯨꯛꯇꯨꯅ ꯌꯦꯡꯂꯝꯃꯤ
ꯏꯔꯨꯂꯤ ꯃꯅꯦꯝꯕꯨ ꯎꯕꯗ ꯍꯣꯜꯂꯝꯕ ꯃꯤꯍꯨꯜꯒꯗꯨ ꯆꯞ ꯂꯦꯞꯄꯤ꯫ ꯅꯤꯡꯁꯤꯡꯃꯃꯤ ꯃꯣꯏꯔꯥꯡ ꯂꯩꯍꯥꯎ ꯀꯦꯕꯒꯤ ꯃꯃꯥ ꯑꯇꯣꯝꯕꯤꯅꯤ꯫ ꯃꯄꯥ ꯏꯕꯨꯡꯉꯣ ꯅꯨꯄꯤꯗ ꯑꯣꯛꯄ ꯅꯥꯏꯗꯕ ꯃꯐꯝ ꯑꯃꯗꯒꯤ ꯑꯃꯗ ꯑꯃꯅ ꯂꯩꯔꯨꯕ ꯃꯐꯝ ꯈꯨꯗꯤꯡꯁꯨ ꯅꯨꯄꯤ ꯍꯦꯛꯇ ꯂꯣꯟꯅꯗꯨꯅ ꯄꯪꯂꯩꯗ ꯂꯩꯃꯤꯟꯅꯩ꯫ ꯃꯗꯨꯕꯨ ꯈꯪꯂꯛꯄꯗꯒꯤ ꯀꯦꯕꯒꯤ ꯑꯄꯣꯛꯄꯤ ꯃꯃꯥꯁꯨ ꯂꯥꯏꯃꯟ ꯑꯣꯏꯈꯤꯕꯅꯤ꯫ ꯃꯃꯥꯅ ꯅꯥꯗꯨꯅ ꯂꯩꯔꯤꯉꯩ ꯃꯃꯥꯇꯣꯟ ꯂꯩꯍꯥꯎꯕꯨ ꯄꯨꯁꯤꯜꯂꯛꯈꯤꯕꯅꯤ꯫ ꯃꯄꯥ ꯏꯕꯨꯡꯉꯣꯒꯤ ꯃꯔꯝꯆꯠ ꯑꯗꯨꯗ ꯑꯗꯨꯃꯛ ꯁꯦꯝꯗꯣꯛꯄ ꯉꯝꯗ ꯍꯟꯗ꯭ꯔꯕꯗ ꯂꯩꯍꯥꯎꯅ ꯈꯪꯂꯛꯄꯗꯒꯤ ꯁꯥꯎꯗꯨꯅ ꯌꯨꯝꯗꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯕꯅꯤ꯫ ꯃꯇꯝ ꯑꯗꯨꯗꯒꯤ ꯍꯧꯅ ꯂꯩꯍꯥꯎꯗꯤ ꯑꯗꯨꯃꯛ ꯃꯁꯥꯒꯤ ꯑꯅꯤꯡꯕꯇ ꯇꯧꯗꯨꯅ ꯂꯥꯛꯂꯕ ꯅꯨꯄꯤ ꯑꯃꯈꯛꯅꯤ꯫ ꯑꯔꯪ ꯑꯔꯥꯛ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯃꯥꯅ ꯍꯥꯏꯕ ꯌꯥꯗꯨꯅ ꯈꯛ ꯆꯠꯄ ꯃꯤꯗꯕꯨ ꯈꯣꯏꯗꯥꯅ ꯂꯨꯅ ꯇꯧꯖꯕꯅꯤ꯫ ꯃꯃꯧ ꯏꯕꯦꯝꯃ ꯏꯔꯨꯂꯤꯁꯨ ꯑꯍꯥꯟꯕꯗꯗꯤ ꯅꯨꯡꯁꯤꯅ ꯂꯨꯅ ꯇꯧꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯁꯨ ꯑꯍꯜ ꯏꯃꯥꯏꯔꯦꯝꯕꯤ ꯎꯅꯈ꯭ꯔꯕ ꯃꯇꯨꯡ ꯃꯁꯨ ꯅꯨꯄꯥ ꯄꯥꯝꯕꯒꯤ ꯂꯩꯅꯥ ꯑꯣꯏꯗꯨꯅ ꯑꯃꯥꯏꯕꯤ ꯀꯌꯥ ꯑꯃꯥꯏꯕ ꯀꯌꯥ ꯇꯥꯟꯅꯗꯨꯅ ꯏꯔꯨꯂꯤꯕꯨ ꯀꯣꯏꯄꯨ ꯄꯨꯏ꯫ ꯑꯗꯨꯕꯨ ꯂꯥꯏꯕꯛꯇ ꯇꯝꯕꯤꯔꯝꯗ꯭ꯔꯕꯗ ꯃꯊꯪ ꯂꯥꯛꯄ ꯑꯉꯥꯡ ꯑꯗꯨꯁꯨ ꯅꯨꯄꯤ ꯑꯣꯏꯔꯛꯈꯤ꯫ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯊꯤꯕ ꯃꯄꯣꯛ ꯑꯣꯏꯕꯅ ꯑꯉꯥꯡꯗꯨ ꯄꯣꯛꯄꯗ ꯑꯗꯨꯃꯛ ꯂꯩꯈꯤꯗꯕꯅꯤ꯫ ꯅꯨꯄꯤ ꯄꯣꯛꯏ ꯍꯥꯏꯗꯅ ꯄꯪꯁꯥꯎꯗ ꯁꯥꯎꯗꯨꯅ ꯏꯔꯨꯂꯤꯕꯨ ꯇꯊꯤ ꯇꯧꯗꯨꯅ ꯑꯣꯠꯄ ꯅꯨꯡꯁꯤꯗꯕ ꯍꯧꯔꯛꯈꯤꯕꯅꯤ꯫ ꯃꯇꯧ ꯑꯗꯨ ꯀꯦꯕꯁꯨ ꯈꯪꯕꯅ ꯃꯃꯥ ꯃꯆꯥ ꯉꯥꯏꯍꯥꯛ ꯂꯩꯇꯦ ꯎꯪꯈꯠꯅꯕ ꯃꯊꯣꯡ ꯈꯪꯗ ꯁꯥꯎꯗꯨꯅ ꯄꯦꯟꯗꯅ ꯅꯨꯄꯤꯅ ꯁꯨꯝꯈ꯭ꯔꯦ ꯃꯃꯥꯗ ꯃꯆꯤꯟ ꯑꯣꯟꯈꯠꯄ ꯉꯝꯂꯦ ꯍꯥꯏꯅ ꯀꯞꯂꯗꯨꯅ ꯌꯨꯝ ꯑꯗꯨꯗ ꯑꯃꯨꯛ ꯍꯟꯅ ꯆꯪꯂꯛꯂꯣꯏ ꯍꯥꯏꯔꯝ ꯆꯠꯈꯤꯕꯅꯤ꯫ ꯆꯍꯤ ꯑꯃ ꯍꯦꯟꯅ ꯂꯥꯛꯈꯤꯗꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯥꯒꯤ ꯃꯇꯥꯔꯣꯏ ꯃꯣꯏꯔꯥꯡ ꯁꯪꯂꯦꯟꯗ ꯂꯩꯕꯤ ꯃꯕꯨꯛ ꯐꯠꯇꯕꯤ ꯏꯔꯨꯂꯤꯕꯨ ꯑꯗꯨꯝ ꯌꯦꯡꯁꯤꯟꯕꯤ ꯑꯃꯥꯏꯕꯤ ꯇꯃꯨꯔꯩꯅ ꯏꯔꯨꯂꯤꯗꯨ ꯑꯉꯥꯡ ꯎꯅꯒꯗꯧꯕ ꯀꯨꯏꯔꯔꯣꯏ ꯍꯥꯏꯅ ꯄꯥꯎ ꯆꯦꯜꯂꯛꯂꯕꯗ ꯂꯩꯍꯥꯎ ꯃꯊꯧ ꯁꯥꯗꯨꯅ ꯑꯃꯨꯛ ꯂꯥꯛꯇꯨꯅ ꯃꯃꯧꯗ ꯃꯆꯤꯟ ꯄꯦꯟꯅ ꯆꯩꯔꯝꯃꯤ꯫ ꯏꯀꯥꯏ ꯈꯪꯗꯕꯤ ꯅꯅꯦꯝ ꯑꯍꯜ ꯄꯦꯟꯅ ꯆꯪꯖꯪꯕꯤ ꯑꯃ ꯁꯤꯈꯤꯕꯗꯣ ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯩꯅꯦ꯫ ꯃꯣꯂꯤ ꯅꯆꯥꯅꯨꯄꯤ ꯑꯅꯤ ꯄꯣꯛꯈ꯭ꯔꯦ ꯂꯥꯏꯅ ꯌꯥꯗꯗꯅ ꯑꯩꯅ ꯄꯥꯝꯗꯕꯒ ꯑꯃꯗꯤ ꯁꯤꯈ꯭ꯔꯦꯗꯅ ꯑꯩꯅ ꯅꯨꯄꯤ ꯄꯣꯛꯄ ꯌꯥꯔꯣꯏ ꯍꯥꯏꯅ ꯅꯪꯅ ꯅꯨꯄꯤ ꯍꯦꯛꯇꯃꯛ ꯑꯣꯏꯍꯜꯂꯛꯄ ꯑꯩꯕꯨ ꯎꯁꯤꯠꯇ꯭ꯔꯤꯕꯗꯣ ꯑꯗꯨꯒꯤ ꯃꯍꯩꯅꯤ ꯂꯥꯏꯅ ꯌꯥꯗꯗꯅ ꯁꯤꯈ꯭ꯔꯤꯕꯗꯣ ꯊꯥ ꯂꯦꯞꯄꯦꯒ ꯃꯅꯦꯝ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯇ꯭ꯔꯤꯕꯅꯤꯅꯦ ꯍꯥ ꯂꯩꯃꯤꯟꯅꯗꯦ ꯍꯥꯏꯗꯨꯅꯕꯨ ꯀꯌꯥꯝ ꯐꯕ ꯃꯧ ꯑꯣꯏꯗꯧꯔꯤꯒꯦ ꯌꯦꯡꯉꯨ ꯇꯧ ꯉꯝꯕꯤꯁꯤꯗꯤ ꯏꯆꯥ ꯅꯨꯄꯥꯁꯨ ꯃꯥꯅ ꯁꯨꯝꯗꯅ ꯃꯉꯣꯟꯗꯒꯤ ꯍꯦꯟꯅ ꯅꯨꯄꯤ ꯑꯇꯣꯞꯄ ꯑꯉꯥꯡ ꯄꯤꯕꯥ ꯄꯣꯛꯀꯗꯧꯕ ꯃꯌꯥꯝ ꯑꯃ ꯂꯩ ꯊꯤꯅꯕ ꯇꯧꯁꯤ ꯍꯥꯏꯕꯁꯨ ꯃꯥꯅ ꯍꯦꯛ ꯅꯩꯗꯅ ꯌꯥꯗ꯭ꯔꯗꯅꯁꯦ ꯉꯝꯃꯤ ꯈꯨꯉꯝ ꯑꯃꯅꯤ ꯌꯦꯡꯉꯨ ꯑꯗꯨꯕꯨꯗꯤ ꯍꯟꯗꯛ ꯄꯣꯛꯇꯧꯕ ꯑꯉꯥꯡꯁꯤꯅ ꯍꯦꯛ ꯅꯨꯄꯤ ꯑꯣꯏꯔꯛꯂꯕ ꯅꯪ ꯌꯨꯝ ꯑꯁꯤꯗꯒꯤ ꯇꯥꯟꯊꯣꯛꯀꯗꯧꯕꯅꯤ ꯄꯤꯕꯥ ꯄꯣꯛꯇꯕ ꯅꯨꯄꯤꯅ ꯃꯣꯏꯔꯥꯡ ꯂꯩꯃ ꯑꯣꯏꯕ ꯈꯛ ꯌꯥꯔꯣꯏꯅꯦ꯫ ꯃꯃꯥ ꯑꯇꯣꯝꯕꯤꯅ ꯇꯧꯔꯛꯀꯗꯧꯕ ꯃꯇꯧꯗꯨ ꯈꯪꯕꯅ ꯏꯔꯨꯂꯤ ꯊꯋꯥꯏ ꯋꯥꯖꯅ ꯃꯄꯨꯔꯣꯏꯕꯗ ꯄꯥꯎꯃꯤꯟꯅꯩ꯫ ꯐꯃꯨꯡ ꯃꯆꯤꯗ ꯐꯝꯗꯨꯅ ꯀꯦꯕ ꯏꯔꯨꯂꯤ ꯃꯈꯨꯠꯇꯨ ꯇꯞꯅ ꯅꯣꯏꯕꯤꯔꯤ꯫ ꯌꯥꯝꯅ ꯍꯦꯟꯖꯤꯟꯅꯁꯨ ꯈꯟꯒꯅꯨꯁꯦ ꯑꯩ ꯏꯃꯥꯇꯣꯟꯗ ꯍꯥꯏꯖꯒꯦ꯫ ꯏꯃꯥ ꯁꯥꯎꯒꯅꯤꯗ ꯁꯥꯎꯔꯁꯨ ꯍꯥꯏꯖꯒꯗꯧꯔꯤꯕꯅꯤ ꯏꯁꯣꯔꯅ ꯑꯩꯈꯣꯏꯗ ꯄꯤꯕꯤꯕ ꯏꯆꯥꯗꯣ ꯑꯩꯈꯣꯏꯅ ꯅꯨꯡꯁꯤꯅ ꯂꯧꯁꯤꯟꯐꯝ ꯊꯣꯛꯇꯕ꯭ꯔꯥꯅꯦ꯫ ꯏꯔꯨꯂꯤ ꯃꯃꯥꯏꯗꯨ ꯂꯨꯛꯊꯗꯨꯅ ꯇꯞꯂꯞ ꯍꯥꯏꯔꯛꯏ꯫ ꯏꯃꯥꯅ ꯁꯣꯏꯗꯅ ꯍꯥꯠꯈ꯭ꯔꯒꯅꯤ ꯏꯆꯥꯁꯦ꯫ ꯀꯩꯅꯣ ꯅꯪꯅ ꯍꯥꯏꯔꯤꯗꯨꯕꯨ ꯏꯃꯥꯁꯦ ꯑꯗꯨꯈꯛꯅ ꯐꯠꯇꯕ ꯅꯠꯇꯦꯅꯦ ꯁꯨꯝ ꯄꯦꯟꯖꯗꯗꯨꯅ ꯉꯥꯡꯖꯔꯤꯕꯅꯤ꯫ ꯀꯦꯕ ꯏꯔꯨꯂꯤꯒꯤ ꯃꯃꯥꯏꯗ ꯇꯥꯔꯤꯕ ꯁꯥꯏ ꯃꯔꯨ ꯈꯔ ꯑꯗꯨ ꯅꯤꯡꯊꯤꯅ ꯅꯥꯟꯈꯠꯄꯤꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯀꯩꯝꯇ ꯈꯟꯒꯅꯨꯁꯦ ꯑꯩꯅꯦ ꯍꯌꯦꯡ ꯏꯃꯥꯗ ꯁꯣꯏꯗꯅ ꯁꯥꯎꯗꯅꯕ ꯍꯥꯏꯖꯒꯦ꯫ ꯅꯣꯡꯉꯥꯟꯕ ꯉꯥꯏꯗ ꯃꯥꯒꯤ ꯏꯕꯦꯝꯃꯅ ꯑꯗꯨꯛ ꯃꯤꯄꯥꯏꯔꯤꯕ ꯋꯥꯐꯝ ꯑꯗꯨꯗꯤ ꯀꯦꯕ ꯁꯨꯝ ꯊꯝꯅꯤꯡꯗ꯭ꯔꯗꯨꯅ ꯃꯃꯥꯇꯣꯟꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯍꯥꯏꯖꯩ꯫ ꯑꯗꯨꯕꯨ ꯑꯃꯥꯏꯕꯤꯒꯤ ꯃꯍꯨ ꯄꯨꯕ ꯇꯦꯟꯅ ꯄꯥꯟꯈ꯭ꯔꯕ ꯂꯩꯍꯥꯎꯅꯤ ꯃꯥꯅ ꯊꯣꯛꯄ ꯑꯃ ꯑꯅꯝ ꯀꯟꯅ ꯁꯥꯎꯗꯨꯅ ꯂꯩ꯫ ꯑꯗꯨꯕꯨ ꯃꯆꯥꯅ ꯑꯗꯨꯝꯅ ꯍꯟꯖꯤꯟ ꯍꯥꯏꯔꯛꯂꯕꯗ ꯃꯥꯁꯨ ꯑꯔꯣꯏꯕ ꯑꯣꯏꯅ ꯁꯥꯎꯅ ꯍꯥꯏꯔꯛꯏ꯫ ꯐꯔꯦ ꯍꯟꯗꯛꯁꯤꯅ ꯀꯔꯤꯒꯨꯝꯕ ꯅꯨꯄꯤ ꯑꯣꯏꯔꯕ ꯃꯗꯨꯃ ꯅꯪꯒꯤ ꯅꯨꯄꯤꯗꯨꯒꯤ ꯑꯔꯣꯏꯕꯅꯤ ꯑꯗꯨꯒ ꯅꯪꯁꯨ ꯑꯩꯈꯣꯏꯒꯤ ꯃꯣꯏꯔꯥꯡꯕꯨ ꯉꯥꯛꯀꯗꯧꯕ ꯊꯧꯅꯥ ꯐꯕ ꯄꯤꯕꯥ ꯑꯃ ꯄꯣꯛꯀꯗꯧꯕ ꯅꯨꯄꯤ ꯑꯃ ꯊꯤꯒꯗꯧꯕꯅꯤ ꯑꯗꯨ ꯑꯗꯥ ꯍꯥꯏꯅ ꯈꯨꯝꯂꯛꯀꯅꯨ ꯑꯩꯉꯣꯟꯗ ꯁꯤꯡꯅꯔꯕ ꯅꯪꯒꯤ ꯅꯨꯄꯤꯕꯨ ꯑꯩꯅ ꯀꯩꯗꯧꯒꯦ ꯍꯥꯏꯕꯗꯨ ꯌꯦꯡꯉꯨ꯫ ꯃꯄꯥꯅ ꯀꯣꯏꯆꯠ ꯆꯠꯇꯨꯅ ꯉꯥꯎꯔꯒ ꯂꯩꯈ꯭ꯔꯕꯗ ꯂꯩꯍꯥꯎꯅ ꯄꯨꯝꯅꯃꯛ ꯄꯥꯟꯅꯗꯨꯅ ꯂꯥꯛꯈꯤꯕꯅꯤ꯫
ꯑꯗꯨꯅ ꯀꯦꯕ ꯃꯥ ꯃꯃꯥꯗ ꯑꯣꯟꯈꯠꯇꯨꯅ ꯁꯥꯎꯕꯁꯨ ꯉꯝꯖꯗꯦ꯫ ꯃꯥꯏꯊꯤꯔꯕ ꯂꯥꯟꯃꯤ ꯑꯃꯒꯨꯝ ꯃꯔꯨ ꯂꯨꯛꯊꯅ ꯂꯩ꯫ ꯑꯃꯥꯏꯕꯤ ꯑꯃ ꯇꯧꯔꯒ ꯏꯔꯨꯂꯤꯒꯤ ꯑꯉꯥꯡ ꯑꯗꯨꯕꯨ ꯎꯅꯔꯦ꯫ ꯑꯗꯨꯕꯨ ꯑꯉꯥꯡ ꯑꯗꯨꯒꯤ ꯂꯥꯏꯕꯛ ꯊꯤꯕ꯭ꯔꯥ? ꯑꯉꯥꯡ ꯑꯗꯨ ꯅꯨꯄꯤꯅꯤ, ꯑꯗꯨꯁꯨ ꯑꯃꯈꯛꯇ ꯅꯠꯇ 2 ꯑꯣꯏꯔꯛꯂꯦ꯫ ꯀꯦꯕꯗꯤ ꯍꯔꯥꯎꯖꯩ, ꯃꯆꯥꯕꯨ ꯄꯝꯗꯨꯅ ꯃꯄꯤ ꯇꯥꯅ ꯅꯣꯛꯆꯩ, ꯅꯨꯡꯁꯤꯅ ꯌꯦꯡꯖꯩ꯫ ꯑꯗꯨꯕꯨ ꯏꯔꯨꯂꯤꯗꯤ ꯑꯉꯥꯎꯕꯤ ꯑꯣꯟꯒꯗꯧꯔꯦ꯫ ꯃꯤꯄꯥꯏꯕꯅ ꯃꯄꯨꯔꯣꯏꯕꯗ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯍꯥꯏꯔꯤ, ꯏꯆꯥꯁꯦ ꯏꯃꯥ ꯂꯥꯛꯂꯒꯗꯤ ꯁꯣꯏꯗꯅ ꯍꯥꯠꯄꯤꯈ꯭ꯔꯒꯅꯤ ꯍꯥꯏꯗꯅ ꯀꯞꯂꯤ꯫ ꯀꯦꯕꯁꯨ ꯃꯤꯄꯥꯏꯗꯕ ꯅꯠꯇꯦ꯫ ꯀꯔꯤꯒꯨꯝꯕ ꯅꯨꯄꯤ ꯑꯣꯏꯔꯕꯗꯤ ꯃꯥꯕꯨ ꯅꯨꯄꯤ ꯑꯇꯣꯞꯄ ꯑꯃ ꯊꯤꯕꯒꯤ ꯋꯥꯐꯝ ꯑꯗꯨ ꯃꯃꯥꯇꯣꯟꯅ ꯁꯤꯡꯅꯗꯨꯅ ꯍꯥꯏꯔꯛꯈꯤꯕꯗꯨ ꯃꯤꯠꯃꯥꯡꯗ ꯎꯔꯛꯏ꯫ ꯋꯥꯈꯜꯗꯨ ꯈꯟꯕ ꯌꯥꯕ ꯈꯜꯂꯕ ꯃꯇꯨꯡ ꯑꯔꯣꯏꯕ ꯑꯣꯏꯅ ꯂꯦꯞꯂꯕ ꯋꯥꯈꯜ ꯑꯗꯨ ꯃꯥꯒꯤ ꯏꯔꯨꯂꯤꯗ ꯑꯣꯟꯁꯤꯟ ꯇꯞꯂꯞ ꯍꯥꯏꯔꯛꯏ, ꯏꯔꯨꯂꯤ, ꯏꯆꯥꯇꯣꯝꯕꯤꯁꯦ ꯏꯃꯥꯗꯒꯤ ꯂꯣꯠꯈ꯭ꯔꯁꯤ꯫ ꯏꯃꯥꯅ ꯍꯦꯛ ꯂꯩꯔꯤꯕ ꯐꯥꯎꯕꯗꯤ ꯑꯩꯈꯣꯏꯒꯤ ꯏꯆꯥꯇꯣꯝꯕꯤꯁꯦ ꯂꯣꯠꯂꯁꯤ꯫ ꯏꯆꯥꯕꯨꯗꯤ ꯀꯟꯁꯤ, ꯏꯃꯥꯒꯤ ꯃꯈꯨꯠꯇ ꯁꯣꯏꯗꯅ ꯇꯥꯈꯤꯗ꯭ꯔꯤꯉꯩ꯫ ꯏꯔꯨꯂꯤ ꯇꯊꯛ ꯇꯊꯛ ꯃꯄꯨꯔꯣꯏꯕꯗ ꯃꯤꯄꯥꯏꯅ ꯌꯦꯡꯖꯈꯤ꯫ ꯑꯉꯥꯡ ꯎꯅꯕꯒꯤ ꯄꯥꯎꯗꯨ ꯃꯣꯏꯔꯥꯡ ꯁꯤꯟꯕ ꯊꯨꯡꯅ ꯌꯦꯟꯈ꯭ꯔꯦ꯫ ꯑꯉꯥꯡ ꯎꯅꯔꯤꯕ ꯑꯃꯥꯏꯕꯤ ꯑꯗꯨꯒꯁꯨ ꯀꯦꯕꯒ ꯌꯥꯅꯗꯨꯅ ꯃꯆꯤꯟ ꯃꯦꯟꯅꯈ꯭ꯔꯦ꯫ ꯑꯃꯥꯏꯕꯤ ꯇꯃꯨꯔꯩꯒꯤ ꯍꯤꯒꯥꯏꯋꯥꯅ ꯄꯥꯜꯂꯕ ꯂꯩꯍꯥꯎꯅꯤ꯫ ꯑꯉꯥꯡ ꯑꯗꯨ ꯅꯨꯄꯤ ꯑꯣꯏꯔꯦ ꯍꯥꯏꯕ ꯄꯥꯎ ꯐꯪꯂꯕꯗ ꯃꯤꯍꯨꯜ ꯑꯃꯗꯅꯤ ꯃꯥꯅ ꯏꯔꯨꯂꯤꯒꯤ ꯑꯉꯥꯡ ꯎꯅꯐꯝ ꯑꯗꯨꯗ ꯂꯥꯛꯂꯒ ꯇꯧꯈꯤꯕ ꯂꯥꯟ ꯑꯗꯨ꯫ ꯑꯉꯥꯡꯗꯣ ꯄꯥꯏꯗꯨꯅ ꯃꯦꯠꯀꯦ ꯇꯧꯈꯤꯕꯅꯤ꯫ ꯐꯃꯨꯡꯗ ꯇꯥꯗꯨꯅ ꯂꯩꯔꯤꯕꯤ ꯃꯁꯥ ꯐꯥꯎꯕ ꯂꯦꯡꯕ ꯉꯝꯗ꯭ꯔꯤꯕꯤ ꯏꯔꯨꯂꯤ ꯃꯈꯨꯔꯨꯅ ꯁꯤꯠꯇꯨꯅ ꯀꯨꯝꯊ ꯂꯩꯍꯥꯎꯒꯤ ꯃꯈꯣꯡ ꯀꯣꯟꯗꯨꯅ ꯀꯞꯇꯨꯅ ꯃꯆꯥꯒꯤ ꯄꯨꯟꯁꯤꯕꯨ ꯅꯤꯖꯔꯤ꯫ ꯑꯗꯨꯒꯨꯝꯕ ꯃꯇꯧ ꯑꯃ ꯂꯥꯛꯀꯅꯤ ꯈꯪꯕꯒꯤ ꯀꯦꯕꯅ ꯍꯥꯟꯅꯅ ꯑꯉꯥꯡ ꯑꯇꯣꯟꯕꯤꯗꯨ ꯂꯣꯠꯈ꯭ꯔꯕꯅꯤ꯫ ꯃꯥꯅ ꯑꯉꯥꯡꯗꯣ ꯅꯤꯡꯊꯤꯅ ꯌꯣꯛꯆꯅꯨ ꯑꯃꯗ ꯁꯤꯟꯅꯔꯝꯗꯨꯅ ꯍꯜꯂꯛꯄꯗꯅꯤ ꯃꯃꯥꯅ ꯇꯧꯔꯝꯂꯤꯕ ꯃꯇꯧ ꯑꯗꯨ꯫ ꯑꯉꯥꯡ ꯅꯨꯄꯤ ꯑꯃ ꯎꯕꯗ ꯑꯗꯨꯛ ꯑꯉꯥꯎꯕꯤ ꯑꯣꯜꯂꯕ ꯂꯩꯍꯥꯎ ꯃꯁꯨ ꯑꯇꯣꯟꯕꯤꯕꯨ ꯎꯔꯝꯂꯕꯗꯤ ꯀꯅꯥꯅ ꯍꯥꯏꯕ ꯇꯥꯗ ꯑꯉꯥꯡ ꯑꯗꯨꯕꯨ ꯂꯪꯗꯨꯅ ꯍꯥꯠꯇꯣꯛꯄꯗꯁꯨ ꯃꯥ ꯃꯔꯥꯜ ꯐꯥꯎꯖꯔꯣꯏꯗꯧꯔꯤꯕꯅꯤ꯫ ꯄꯥꯝꯗꯦ, ꯃꯥꯅ ꯁꯦꯡꯅ ꯄꯥꯝꯗꯦ, ꯏꯔꯨꯂꯤꯕꯨ ꯄꯥꯝꯗꯦ꯫ ꯃꯔꯝ ꯑꯁꯤꯅ ꯏꯔꯨꯂꯤꯅ ꯇꯧꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯃꯥꯒ ꯌꯦꯛꯅꯗꯨꯅ ꯑꯗꯨꯃꯛ ꯂꯩꯒꯗꯧꯔꯤꯕꯅꯤ꯫ ꯄꯥꯡꯗꯕ ꯃꯄꯨꯔꯣꯏꯕꯗꯗꯤ ꯏꯔꯨꯂꯤ ꯅꯣꯡꯃꯇ ꯄꯥꯡꯗꯦ ꯍꯥꯏꯅ ꯆꯩꯕ ꯉꯝꯖꯗꯦ꯫ ꯃꯥꯒꯤ ꯏꯕꯦꯝꯃꯅ ꯑꯗꯨꯛ ꯇꯣꯟꯅ ꯀꯞꯂꯤꯕ ꯃꯇꯧ ꯑꯗꯨꯗ ꯈꯪꯖꯈꯤ ꯃꯤꯀꯨꯞ ꯑꯗꯨꯗ ꯀꯦꯕꯁꯨ ꯃꯍꯥꯛ ꯑꯁꯤ ꯑꯗꯨ ꯌꯧꯅ ꯄꯥꯡꯗꯕ ꯃꯄꯨꯔꯣꯏꯕꯅꯤ ꯍꯥꯏꯕꯗꯨ꯫ ꯃꯣꯏꯔꯥꯡ ꯄꯨꯝꯕ ꯈꯪꯈ꯭ꯔꯕ ꯄꯥꯎꯅꯤ꯫ ꯑꯃꯨꯛ ꯀꯔꯝ ꯁꯦꯝꯗꯣꯛꯂꯨꯒꯅꯤ? ꯋꯥ ꯑꯅꯤ ꯉꯥꯡꯕ ꯄꯥꯡꯗꯕ ꯑꯣꯏꯗꯕ ꯉꯥꯡꯕ ꯃꯥꯅ ꯀꯔꯝ ꯂꯥꯛꯄ ꯑꯣꯏꯒꯗꯧꯔꯤꯕꯅꯣ ꯍꯥꯏꯗꯅ ꯍꯪꯅꯔꯛꯂꯒꯗꯤ ꯃꯥꯒꯤ ꯃꯥꯏ ꯆꯨꯞꯅꯤꯡꯉꯥꯏꯅꯤ꯫ ꯑꯗꯨꯅ ꯀꯦꯕ ꯃꯁꯥꯅ ꯃꯤꯀꯤꯊꯤ ꯑꯣꯏꯗꯨꯅ ꯁꯟꯗꯣꯛꯈ꯭ꯔꯤꯕ ꯄꯥꯎ ꯑꯗꯨꯗꯤ ꯃꯥ ꯑꯃꯨꯛ ꯁꯦꯝꯗꯣꯛꯂꯨꯒꯦ ꯍꯥꯏꯅ ꯅꯤꯡꯗ꯭ꯔꯦ꯫ ꯂꯣꯠꯄꯤꯈ꯭ꯔꯦ꯫ ꯇꯥꯏꯕꯪ ꯐꯥꯎꯕꯗ ꯉꯥꯏꯔꯤꯕ ꯊꯋꯥꯏꯗꯨ ꯃꯃꯥꯒꯤ ꯃꯤꯆꯩ ꯇꯥꯍꯟꯅꯤꯡꯗꯗꯨꯅ ꯃꯤꯌꯥꯝꯒꯤ ꯃꯤꯅꯣꯛ ꯀꯤꯕꯅ ꯑꯃꯔꯣꯝꯗ ꯄꯥꯡꯗꯕ ꯃꯄꯥ ꯑꯣꯏꯔꯨꯕꯅ ꯏꯃꯨꯡꯗ ꯊꯨꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯆꯥ ꯏꯕꯦꯝꯃ ꯑꯅꯤꯕꯨ ꯊꯤꯔꯛꯏ ꯀꯦꯕ꯫ ꯂꯩꯍꯥꯎꯗꯨ ꯃꯐꯝ ꯑꯗꯨꯗ ꯃꯆꯥ ꯏꯕꯦꯝꯃ ꯑꯍꯜ ꯏꯃꯥꯏꯔꯦꯝꯕꯤꯒ ꯄꯨꯟꯅ ꯂꯩꯔꯝꯃꯤ꯫ ꯃꯊꯥꯗ ꯀꯦꯕ ꯑꯃꯗꯤ ꯏꯔꯨꯂꯤꯅ ꯃꯤꯌꯥꯝꯗꯒꯤ ꯂꯣꯠꯂꯤꯕ ꯃꯔꯨꯑꯣꯏꯅ ꯃꯃꯥ ꯂꯩꯍꯥꯎꯕꯨ ꯀꯤꯕꯗꯒꯤ ꯂꯣꯠꯇꯨꯅ ꯊꯝꯂꯤꯕꯤ ꯑꯉꯥꯡ ꯑꯇꯣꯝꯕꯤ ꯐꯩꯕꯣꯛ ꯑꯗꯨꯁꯨ ꯄꯝꯂꯒ ꯏꯔꯨꯂꯤ ꯃꯅꯦꯝꯕꯨ ꯎꯕꯗ ꯃꯤꯍꯨꯜꯒꯗꯨ ꯆꯞ ꯂꯦꯞꯄꯤ꯫ ꯀꯦꯕꯁꯨ ꯊꯥꯡꯂꯝꯕ ꯈꯣꯡꯊꯥꯡ ꯑꯗꯨ ꯆꯞ ꯂꯦꯞꯄꯤ꯫ ꯂꯩꯍꯥꯎ ꯋꯥ ꯉꯥꯡꯗ ꯀꯦꯕꯗ ꯍꯨꯠꯇꯨꯅ ꯌꯦꯡꯂꯛꯏ꯫ ꯑꯗꯨꯕꯨ ꯀꯦꯕ ꯃꯥ ꯉꯁꯤꯗꯤ ꯃꯤꯀꯤꯊꯤ ꯄꯥꯡꯗꯕ ꯃꯄꯥ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤꯗ꯭ꯔꯦ꯫ ꯃꯃꯥ ꯑꯇꯣꯝꯕꯤꯒꯤ ꯃꯅꯥꯛꯇ ꯊꯨꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯃꯥꯕꯨ ꯍꯟꯅ ꯌꯦꯡꯗ ꯂꯩꯍꯥꯎꯒꯤ ꯃꯊꯥꯗ ꯇꯨꯝꯂꯤꯕꯤ ꯃꯆꯥꯅꯨꯄꯤ ꯑꯍꯜꯕꯨ ꯂꯧꯔꯒ ꯃꯅꯪꯒꯟꯗ ꯄꯣꯠꯁꯤꯜꯂꯤ꯫ ꯑꯗꯨꯒ ꯃꯆꯥ ꯑꯇꯣꯝꯕꯤꯕꯨꯁꯨ ꯂꯧꯗꯨꯅ ꯃꯊꯕꯥꯛꯇ ꯅꯥꯍꯣꯡ ꯁꯥꯗꯨꯅ ꯃꯥꯡꯂꯣꯝꯗ ꯄꯣꯠꯁꯤꯟꯈ꯭ꯔꯦ꯫ ꯏꯔꯨꯂꯤ ꯇꯊꯛ ꯇꯊꯛ ꯃꯊꯥꯗ ꯄꯣꯔꯤꯕ ꯏꯇꯥꯡ ꯁꯅꯥꯕꯨ ꯆꯖꯠ ꯀꯣꯟꯁꯤꯟꯖꯩ꯫ ꯋꯥ ꯉꯥꯡꯂꯝꯗꯕ ꯂꯩꯍꯥꯎ ꯐꯝꯂꯝꯕꯗꯒꯤ ꯍꯧꯒꯠ ꯁꯥꯎꯅ ꯍꯥꯏꯔꯛꯏ, ꯉꯁꯤꯗꯤ ꯀꯔꯤ ꯊꯣꯛꯏ? ꯍꯥ, ꯁꯂꯥꯏ ꯑꯁꯤꯒꯤ ꯃꯤꯌꯥꯝ ꯑꯁꯦ ꯅꯪꯅ ꯍꯥꯠꯄꯒ ꯆꯞ ꯃꯥꯟꯅꯔꯕꯅꯦ꯫ ꯃꯍꯧꯁꯥꯗꯒꯤ ꯃꯃꯧꯗ ꯈꯔꯒ ꯄꯦꯟꯗꯅ ꯂꯩꯕꯒ ꯇꯥꯔꯤꯕ ꯄꯥꯎ ꯑꯁꯤꯒ ꯑꯣꯏꯔꯤꯕ ꯐꯤꯕꯝ ꯑꯁꯤꯒ ꯃꯃꯥ ꯃꯉꯣꯟꯗꯒꯤ ꯂꯣꯠꯇꯨꯅ ꯊꯝꯂꯝꯂꯤꯕ ꯃꯥꯕꯨ ꯃꯤꯅꯝ ꯅꯝꯂꯤꯕ ꯃꯇꯧ ꯑꯁꯤꯒ ꯂꯩꯍꯥꯎ ꯄꯦꯟꯗꯕ ꯃꯌꯥꯝ ꯑꯗꯨꯅ
ꯃꯆꯤꯟꯗꯨ ꯁꯥꯎꯅ ꯀꯥꯡꯂꯛꯏ꯫ ꯃꯆꯥꯅꯨꯄꯥꯗꯗꯤ ꯇꯥꯏꯅꯕ ꯉꯝꯗꯦ꯫ ꯏꯔꯨꯂꯤꯗ ꯑꯣꯟꯁꯤꯟ ꯁꯥꯎꯅ ꯃꯈꯥ ꯇꯥꯏ꯫ ꯇꯧꯉꯝꯕꯤ, ꯃꯤꯍꯥꯠꯄꯤ, ꯉꯝꯃꯤꯅꯦ, ꯅꯪꯅ ꯉꯝꯕꯁꯦ ꯉꯝꯃꯤꯅꯦ ꯍꯥ꯫ ꯅꯪꯅ ꯄꯨꯝꯅꯃꯛ ꯃꯥꯡ ꯇꯥꯛꯍꯜꯂꯕꯅꯤ꯫ ꯑꯗꯨꯛ ꯐꯠꯇꯕ ꯅꯪꯕꯨꯗꯤ ꯂꯦꯝꯅ ꯃꯥꯡꯉꯣꯏ꯫ ꯅꯪꯅ ꯇꯧꯖꯔꯤꯕ ꯐꯠꯇꯕꯁꯤꯡ ꯑꯗꯨꯅ ꯄꯥꯞ ꯂꯪꯁꯤꯜꯂꯒ ꯃꯄꯣꯛ ꯑꯁꯤꯒꯤ ꯅꯨꯡꯉꯥꯏꯕ ꯉꯝꯗꯅ ꯂꯦꯟꯒꯗꯧꯔꯤꯕꯅꯤ ꯅꯪ, ꯅꯨꯄꯥ ꯁꯨꯝꯕꯤ, ꯋꯥꯔꯛꯇꯕꯤ꯫ ꯋꯥꯍꯩ ꯑꯗꯨꯒ ꯂꯣꯏꯅꯅ ꯃꯈꯨꯠ ꯈꯨꯕꯥꯛꯇꯨꯅ ꯏꯔꯨꯂꯤꯕꯨ ꯊꯥꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯒꯠꯂꯛꯏ꯫ ꯑꯗꯨꯕꯨ ꯍꯥꯏꯒꯠꯂꯛꯂꯤꯕ ꯃꯈꯨꯠ ꯑꯗꯨ ꯏꯔꯨꯂꯤꯒꯤ ꯈꯖꯥꯏ ꯌꯧꯗ꯭ꯔꯤꯉꯩ ꯀꯦꯕꯅ ꯇꯥꯞ ꯐꯥꯈꯤ꯫ ꯂꯩꯍꯥꯎ ꯁꯣꯔ ꯑꯗꯨ ꯐꯨꯏꯅ ꯍꯣꯟꯗꯣꯛꯇꯨꯅ ꯀꯦꯕꯗ ꯁꯥꯎꯅ ꯌꯦꯡꯂꯛꯏ꯫ ꯀꯦꯕ ꯃꯌꯥꯗꯨ ꯀ꯭ꯔꯛ ꯀ꯭ꯔꯛ ꯆꯤꯛꯁꯤꯟ, ꯃꯃꯥꯏ ꯃꯃꯤꯠ ꯑꯅꯤꯃꯛ ꯏꯃꯨꯛ ꯉꯥꯡꯂꯗꯨꯅ ꯃꯃꯥꯕꯨ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯑꯩꯅ ꯄꯨꯝꯅꯃꯛꯇꯒꯤ ꯂꯣꯠꯈꯤꯕꯁꯨ ꯑꯩꯅ, ꯊꯕꯛ ꯑꯃ ꯇꯧꯕ ꯈꯨꯗꯤꯡ ꯅꯪꯉꯣꯟꯗ ꯇꯝꯂꯨꯅꯨ ꯍꯥꯏꯗꯅ ꯃꯥꯕꯨ ꯈꯥꯝꯈꯤꯕꯁꯨ ꯑꯩꯅꯅꯤ꯫ ꯅꯪꯅ ꯅꯄꯨꯟꯁꯤꯗꯁꯨ ꯉꯥꯛꯄ ꯉꯝꯂꯔꯣꯏꯗꯕ ꯃꯣꯏꯔꯥꯡ ꯑꯁꯤ ꯀꯟꯅꯅꯕꯒꯤꯗꯃꯛ ꯍꯣꯠꯅꯔꯤꯕꯁꯨ ꯑꯩꯅ, ꯃꯣꯏꯔꯥꯡꯒꯤ ꯁꯛꯇꯝ ꯀꯥꯏꯗꯅꯕ ꯍꯣꯠꯅꯔꯤꯕꯁꯨ ꯑꯩꯅ꯫ ꯑꯗꯨꯒ ꯇꯥꯎ, ꯃꯤꯀꯨꯞ ꯑꯁꯤꯗ ꯑꯩꯅ ꯂꯦꯞꯂꯤꯕ ꯈꯣꯡꯐꯝ ꯑꯁꯤꯁꯨ ꯅꯪꯒꯤ ꯃꯣꯏꯔꯥꯡ ꯑꯁꯤꯒꯤ, ꯈꯪꯉꯕ꯭ꯔꯥ? ꯀꯦꯕ ꯑꯔꯣꯏꯕꯒꯤ ꯋꯥꯍꯩ ꯑꯗꯨ ꯂꯥꯎꯗꯨꯅ ꯃꯃꯥꯒꯤ ꯃꯈꯨꯠꯇꯨ ꯂꯥꯛꯇꯅ ꯏꯟꯊꯣꯛꯏ꯫ ꯏꯔꯨꯂꯤ ꯃꯁꯥꯗꯨ ꯊꯛ ꯊꯛ ꯅꯤꯛꯂꯤ, ꯀꯞꯂꯛꯏ꯫ ꯀꯦꯕ ꯁꯥꯎꯅ ꯃꯈꯥ ꯇꯥꯏ꯫ ꯅꯪꯅ ꯑꯁꯤ ꯌꯧꯅ ꯐꯠꯂꯝꯗ꯭ꯔꯕꯗꯤ ꯑꯩꯈꯣꯏꯕꯨ ꯏꯃꯥꯅ ꯅꯨꯡꯁꯤꯅ ꯂꯣꯏꯅ ꯄꯤꯔꯝꯂꯕ, ꯇꯣꯉꯥꯟ ꯇꯥꯟꯅꯕꯒꯤ ꯐꯠꯇꯕꯒꯤ ꯋꯥꯈꯜ ꯆꯦꯜꯂꯝꯗ꯭ꯔꯕ, ꯃꯤꯅ ꯑꯁꯨꯛ ꯂꯥꯛꯆꯔꯤꯕꯁꯤꯁꯨ ꯂꯥꯛꯆꯔꯝꯂꯣꯏꯗꯧꯕꯅꯤ꯫ ꯈꯣꯡꯊꯥꯡ ꯈꯨꯗꯤꯡ ꯃꯤꯅ ꯊꯤꯟꯕ ꯃꯐꯝꯗ ꯆꯠꯈꯤꯕ ꯅꯪꯒꯤ ꯈꯣꯡꯆꯠ ꯑꯗꯨꯅ ꯏꯃꯨꯡꯕꯨ ꯊꯨꯒꯥꯏꯈꯤꯕꯅꯤ꯫ ꯑꯗꯨꯒ ꯑꯩꯅ ꯉꯁꯤ ꯃꯤꯒꯤ ꯈꯨꯗꯣꯝꯕꯤꯗ ꯃꯇꯨꯡ ꯏꯟꯗꯨꯅ ꯆꯠꯀꯗꯧꯔꯤꯕꯁꯤꯅ ꯂꯩꯕꯥꯛ ꯀꯟꯅꯅꯕꯒꯤꯗꯃꯛꯅꯤ꯫ ꯀꯥꯡꯈꯣꯡ ꯆꯥꯏꯔꯕ ꯂꯩꯕꯥꯛ ꯑꯁꯤꯗ ꯅꯪꯒꯤ ꯃꯇꯤꯛ ꯆꯥꯕꯤ, ꯅꯊꯃꯣꯏꯅ ꯈꯣꯏꯗꯥꯕꯤ ꯃꯣꯏꯔꯥꯡ ꯂꯩꯃ ꯑꯃ ꯊꯤꯔꯒ ꯅꯪ ꯅꯨꯡꯉꯥꯏꯅ ꯂꯩꯍꯧꯔꯣ꯫ ꯀꯦꯕ ꯄꯟꯊꯗꯦ꯫ ꯏꯔꯨꯂꯤꯒꯤ ꯈꯨꯗꯥꯡ ꯑꯗꯨ ꯇꯥꯞ ꯄꯥꯏ ꯃꯄꯥꯟꯗ ꯊꯨꯅ ꯊꯣꯛꯈ꯭ꯔꯦ꯫ ꯄꯤꯕꯥꯁꯤꯡꯗꯨ ꯄꯟꯊꯗꯦ꯫ ꯊꯣꯛꯀꯗꯧꯔꯤꯕ ꯈꯣꯡꯐꯝ ꯑꯁꯤꯒꯤ ꯄꯟꯊꯨꯡꯐꯝ ꯑꯅꯛꯄꯗ ꯑꯣꯏꯔꯔꯣꯏ ꯈꯪꯕꯅ ꯄꯤꯕꯥꯁꯤꯡ ꯑꯗꯨꯁꯨ ꯊꯥꯡꯇꯦꯟ ꯃꯇꯤꯛ ꯆꯥꯅ ꯁꯠ ꯄꯥꯏꯁꯤꯟꯅꯩ꯫ ꯏꯔꯨꯂꯤ ꯄꯤꯔꯥꯡ ꯊꯥꯡꯂꯕ ꯃꯤꯠꯂꯨꯅ ꯃꯅꯦꯝꯗ ꯌꯦꯡꯖꯔꯝ꯫ ꯁꯒꯣꯜ ꯒꯥꯔꯤ ꯑꯗꯨꯅ ꯃꯅꯦꯝꯒꯤ ꯄꯟꯈꯩ ꯂꯥꯟꯗ꯭ꯔꯤ ꯐꯥꯎꯕ ꯆꯠꯈ꯭ꯔꯤꯕ ꯁꯒꯣꯜ ꯒꯥꯔꯤꯁꯤꯡ ꯑꯗꯨꯕꯨ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯈꯥ ꯆꯤꯛꯇꯨꯅ ꯂꯩꯍꯧꯏ ꯂꯩꯍꯥꯎ꯫ ꯏꯔꯨꯂꯤꯕꯨ ꯃꯆꯥꯒꯤꯅꯤ ꯍꯥꯏꯕ ꯃꯇꯤꯛ ꯆꯥꯗꯕꯤ ꯅꯨꯄꯤꯅꯤ ꯍꯥꯏꯅ ꯈꯟꯗꯨꯅ ꯂꯩꯍꯥꯎ ꯏꯔꯨꯂꯤꯕꯨ ꯅꯨꯡꯁꯤꯕ ꯁꯨꯡꯉꯝ ꯉꯝꯗꯦ꯫ ꯃꯤꯅꯨꯡꯁꯤ ꯈꯖꯤꯛꯇ ꯐꯥꯎꯕ ꯅꯨꯡꯁꯤꯗ꯭ꯔꯕꯅꯤ꯫ ꯃꯃꯥ ꯑꯇꯣꯝꯕꯤ ꯑꯣꯏꯔꯒꯁꯨ ꯃꯥꯕꯨ ꯂꯨꯅ ꯈꯟꯖꯕ ꯃꯆꯥ ꯏꯕꯨꯡꯉꯣꯅꯤ꯫ ꯃꯥꯒꯤ ꯋꯥ ꯇꯥꯗꯨꯅ ꯈꯣꯡꯊꯥꯡ ꯄꯨꯝꯅꯃꯛ ꯊꯥꯡꯂꯝꯕ ꯃꯆꯥ ꯏꯕꯨꯡꯉꯣꯅꯤ꯫ ꯑꯗꯨꯕꯨ ꯃꯥꯅ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯗꯕ, ꯌꯥꯅꯤꯡꯗꯕ ꯅꯨꯄꯤꯗꯨꯒꯤ ꯍꯛꯀꯟꯗ ꯃꯆꯥ ꯏꯕꯨꯡꯉꯣꯅ ꯃꯥꯕꯨ ꯑꯣꯟꯈꯠꯇꯨꯅ ꯉꯥꯡꯂꯛꯂꯕꯗ ꯂꯩꯍꯥꯎ ꯃꯊꯃꯣꯏꯗꯨ ꯆꯥꯛꯂꯦ꯫ ꯃꯥꯕꯨ ꯍꯟꯅ ꯌꯦꯡꯖꯗꯨꯅ ꯆꯠꯈꯤꯕꯤ ꯃꯃꯧ ꯏꯕꯦꯝꯃꯒꯤ ꯃꯤꯠꯌꯦꯡꯗꯨ ꯅꯨꯡꯁꯤꯅ ꯈꯟꯕ ꯉꯝꯗ ꯋꯥꯈꯜꯂꯗꯨꯅ ꯃꯥꯕꯨ ꯀꯔꯦꯝꯅꯗꯨꯅ ꯌꯦꯡꯂꯝꯕ ꯃꯤꯠꯌꯦꯡ ꯑꯣꯏꯅ ꯎꯔꯔꯤ꯫ ꯂꯩꯍꯥꯎ ꯃꯥꯒꯤ ꯄꯤꯕꯥꯁꯤꯡꯗꯨ ꯇꯥꯅꯅꯕ ꯂꯥꯎꯔꯛꯏ꯫ ꯃꯈꯣꯏꯒꯤ ꯃꯥꯏꯀꯩ ꯃꯥꯡꯍꯟꯈꯤꯒꯅꯨ ꯄꯤꯕꯥꯁꯥ, ꯅꯁꯥꯒꯤ ꯈꯨꯠꯂꯥꯏ ꯃꯇꯤꯛ ꯆꯥꯅ ꯄꯥꯏꯈꯠꯂꯨ꯫ ꯃꯌꯥꯝꯗꯨ ꯃꯣꯏꯔꯥꯡ ꯀꯣꯂꯨꯞ ꯂꯥꯟꯊꯣꯔꯛꯂꯦ꯫ ꯃꯣꯏꯔꯥꯡ ꯀꯣꯂꯨꯞꯇꯒꯤ ꯐꯅ ꯌꯥꯝꯅ ꯍꯦꯟꯗꯣꯔꯛꯂꯒ ꯆꯤꯡ ꯃꯆꯥ 2-3 ꯂꯥꯟꯕ ꯍꯧꯔꯛꯂꯦ꯫ ꯑꯍꯥꯟꯕ ꯆꯤꯡꯗꯣꯜꯒꯤ ꯃꯇꯣꯟ ꯌꯧꯔꯝꯗꯥꯏꯗꯅꯤ ꯂꯩꯍꯥꯎꯒꯤ ꯅꯥꯀꯟꯗ ꯁꯒꯣꯜ ꯊꯧꯔꯤꯕ ꯄꯤꯕꯥ ꯑꯃ ꯍꯥꯏꯊꯈꯤꯕꯗꯨ꯫ ꯃꯇꯧꯗꯨꯗ ꯃꯌꯥꯝꯗꯨ ꯃꯊꯣꯡ ꯈꯪꯗ ꯄꯥꯈꯠꯅ ꯌꯦꯡꯅꯔꯛꯏ꯫ ꯃꯤꯀꯨꯞ 2 ꯀꯥꯟꯅꯔꯒꯅꯤ ꯀꯥꯞꯂꯝꯕ ꯇꯦꯟꯖꯩꯗꯨ ꯃꯥꯏꯀꯩ ꯈꯪꯗ ꯀꯥꯞꯂꯛꯈꯤꯕ꯫ ꯃꯌꯥꯝꯗꯨ ꯊꯨꯅ ꯍꯧꯔꯤꯕ ꯎꯁꯤꯡ ꯑꯗꯨꯒꯤ ꯃꯔꯨꯝꯗ ꯁꯒꯣꯜꯁꯤꯡ ꯑꯗꯨꯒ ꯂꯣꯠꯅꯩ꯫ ꯀꯥꯞꯂꯛꯂꯤꯕ ꯃꯥꯏꯀꯩ ꯑꯗꯨꯗ ꯃꯈꯣꯏꯁꯨ ꯍꯟꯗꯨꯅ ꯀꯥꯞꯂꯤ꯫ ꯉꯥꯏꯍꯥꯛꯇꯤ ꯂꯦꯞꯇ ꯀꯥꯞꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯤꯀꯨꯞ ꯈꯔꯒꯤ ꯃꯇꯨꯡ ꯑꯇꯣꯞꯄ ꯃꯥꯏꯀꯩꯒꯤꯗꯤ ꯃꯈꯥ ꯇꯥꯅ ꯀꯥꯞꯂꯛꯈꯤꯗ꯭ꯔꯦ꯫ ꯉꯥꯏꯍꯥꯛ ꯄꯨꯡꯆꯤꯛ ꯆꯤꯛꯏ ꯃꯐꯝꯗꯨ꯫ ꯐꯅ ꯀꯨꯏꯅ ꯀꯥꯞꯂꯛꯇ꯭ꯔꯕꯗ ꯂꯩꯍꯥꯎ ꯃꯥꯒꯤ ꯄꯤꯕꯥꯁꯤꯡ ꯑꯗꯨꯗ ꯆꯠꯅꯅꯕ ꯍꯥꯏꯗꯨꯅ ꯊꯣꯛꯂꯛꯇꯨꯅ ꯊꯨꯅ ꯁꯒꯣꯜꯁꯤꯡ ꯑꯗꯨ ꯊꯧꯗꯨꯅ ꯂꯥꯛꯂꯔꯦ꯫ ꯑꯗꯨꯕꯨ ꯂꯦꯞꯂꯨꯔꯕ ꯇꯦꯟꯊꯥꯗꯨ ꯃꯤꯀꯨꯞ ꯑꯃꯗ ꯃꯥꯏꯀꯩ ꯈꯪꯗ ꯑꯃꯨꯛ ꯀꯥꯞꯁꯤꯜꯂꯛꯇꯨꯅ ꯂꯥꯛꯃꯤꯟꯅꯔꯤꯕ ꯄꯤꯕꯥꯁꯤꯡ ꯑꯗꯨ ꯄꯨꯝꯅꯃꯛ ꯂꯣꯡꯅ ꯍꯥꯏꯊꯈꯤ꯫ ꯂꯩꯍꯥꯎ ꯃꯁꯥꯗꯨ ꯊꯛ ꯊꯛ ꯅꯤꯛꯅ ꯃꯤꯄꯥꯏꯅ ꯑꯀꯣꯏꯕ ꯑꯗꯨꯕꯨ ꯌꯦꯡꯂꯛꯏ꯫ ꯑꯗꯨꯕꯨ ꯃꯥꯒꯤ ꯄꯤꯕꯥꯁꯤꯡ ꯑꯗꯨ ꯑꯃꯨꯛ ꯐꯥꯎꯕ ꯂꯦꯞꯂꯝꯗ ꯄꯨꯝꯅꯃꯛ ꯍꯥꯏꯊꯔꯝꯂꯦ꯫ ꯃꯃꯥꯏ ꯌꯦꯠꯂꯣꯝꯗ ꯍꯦꯛ ꯂꯩꯊꯣꯛꯄꯒ ꯑꯣꯏꯔꯣꯝꯗ ꯀꯔꯤꯒꯨꯝꯕ
machin tumba potsak amana kit namlai. Laihaw mamit mana langkat na sora do thingadli. Ima ibema. Narum mayada tablap kauraklibi khonjela do laihaw masado pakat pana loikre. Kana yaudre madom taraklabada ma masado nikladuna kaplai. Tondon laihaw gi mamangda leplaktuna tablap khonjelda sauna makha tare. Aikhoibu ushit thawi-dadana minamlaga aikhoina khangare khan nakhoibu lap haunaraga mafam mase thadokduna chenge khaliba masigi lamtakte moirang ima ibemana taklamgani wasak jetaba mikithi aikhoibu kari suleitana khanba nacha singi mamang thana nangbu hana hatkan aibu waraugan ima ibema wahai aduga loinana makuna pairiba thangdu chichat paisin laihaw-gi ngaksamda namsinba haunaba makutu thangadle. Adubu laihaw aping aphai oina pakhatna haire. Nate tondon aisu makhoi butandarakliba matung nilaklibani. Laihaw machindu thak niktuna makha tai. Nangna khalibadu onare. Makhoina chatkhribasisu aibu singnaduna chatkhibani. Hatkidraba nupini. Mana ijabu mimangda yonba. Aingonda badana pisalamlaga nupasa chenduna pukhribasini. Nangna aingonda khalibado madumati lani. Hanadagi khara makhaidi adumak khangi laihawna irulibo ningthi nungaina nungshina loinade haiba. Adubu ngasigi tanja ase laihawgi adugumba apangba paukhomna tondongi kutlai ama oina mabu sizinnagadawri. Macha mamabu nungsiba ngamdabi phattabi minungshi leitabi wakhalladuna lamsinduna khanba ngamkhidre. Tondon wakhalda minoka matamlami maithongda uthokta makutta pairiba thang adu makhada haitharaktuna tondon taplab wa haire. Imai bema aikhoigi thaudi sana leibakase ningthina nungsinana ngak seminaba adubu iruliga tarugana tawriba matawasidi leibak miyam amattanasu mapok khuding yaroi. Khuman lakpana anam kanduna maral leijadabana pendraba miyam changduna khuman lakpada landari. Irulinasu masana maral ningthina yajaduna changjagedi haidadana chenkhribase yengu. Moirangbu yengsinaba haidana iningthongna ikhoida sinare adubu ikhoidi makhoibu kanbigi maral yajo. Khuman boi ikhoi mayamna haiduna changjahansi hairubada yaningdribase ai chingnadaba ngamde. Laihawsu haire maram chatluramlo yemase khumangasu yamna nakjaningbani pharaga hatokhone mase ai karimta thingloi. Tondon mathamoida hek penjai mai pakadawraba thabakadudi panthaba pamda wadu sat haire. Aigi pipasing asiga ima ibemaga chatuna makhoibu khambirabu aikhoi yeni punduna chatlagadi laktunaba mankragani aduna ima ibemana hane chatpiru. Adubu laihaw tondongi wadu karino magadi mari irai leinade. Laihaw mabu karino haidana khanthaduna haigedi khanjai. Chamamnaba matawdo haisingbi tondona khangladuna wadu sat leithokduna haire. Mara leiba midine masagi maral yajahansi makhoigumbi mayam ama leibadagini leibak asida nungsinabagi saktam asum kaitharaklibase aduga ima ibemagi apambadusu hek thunghansido. Magi haibabu machaga iruliga lapnaduna atopa makhut chabi matik chabi moirang leima ama thiba haibasina pandam oiribani. Atai wari aduna nakalda thamkhraga tondongi aroiba wahaidu khakta aduna yathokladuna ngaihaki aningbaduna ngamduna mitoki iga punsigi lengdana leiragadawba masagi ibu manghannaba khong thangdorakle.